Good evening. Assalamu alaikum. Yam damda lairiba irecha khwai pumnamakta yam emergency oiba help amtang haijage Guwahati da laibiba ichilinaw sing yauradi akhoi huji huji yamna yamna maru oiba haitare heart ki operation tawgadaba patients anaba magi huji huji unit mari darkar oibagi yamna nungaitana huji huji si emergency da hairei kanagumba ichilinaw sing Guwahati da laiba yauragadi mateng pangbinaba haijari ko masi huzik Saturday Sunday faugi manungda isi ready oigidabni ko dune ichilinaw singna karigumba Guwahati da laiba ichilinaw singna yaragadi masig mateng si amtang tawbinaba ai salam loinan haijari number do ai caption da su hapcharake mobile number aduga ikoigi BM Nawaz hello bro saksar sare sare मैम हुजिकी आई कॉन्टेक्ट नंबर सी आई अमतंग सु हाइजरके को अदो लाइव सिंग बिरिबि चिलिनाव सिंग सु शेयर तोबियो हुजि हुजि गुवाहाटी दा ni chikha chap male हुजि हुजि यामना इमरजेंसी नि मैम अखोइगी मसिगुम्बसिदा मतेंग पांगबसे खोइ आइगे हक्सांगदसु कानाबा अदो गुवाहाटीददी अखोइ हुजिंग मणिपुरदै चलगदी मदुइ पाक ओइदो मानदे नन गुवाहाटीदा लेबिबै चिलनाव सिंग पुक्सेन चावना ब्लड यूनिट मरी खतंग हेल्प तौबिरदी यामना अनाबा इमुंगदसु साफगनी अमदि अनाबदुगी पुंसीदसु मतेंग ओइगनेना खल्लिको हैंडर होल चपते याम्बा Makak Farizudin mahaki maming si sida kamende re ai che do ai nanga sai office da lehoraba aduna kaphokpodagi ai si kedoraktre Makak Farizudin haiba akhoi anabagi maming si Makak Farizudin kowe join amtang tawsan biradi anabagi hujik lai da yamna nungai ganen khalli ko aisa ngasi si ai su thabuk yamna kedobodagi ai si mathang kedoduna ai si leire यागदी मसी आई हम्बल रिक्वेस्ट नि अमतंग हेल्प तो बिनबा हुजि हुजि रिक्वेस्ट तो पदो एक्सेप्ट तो खरबनी अमतंग जॉइन तो सनबिरो काइंडली मिंग लाइफम अमतंग हाइबियो ꯑꯩꯒꯤ ꯃꯤꯡ ꯃꯣꯍꯃꯠ ꯐꯔꯤꯖꯨddin ꯄꯋꯥꯛꯆꯥꯎꯗꯒꯤꯅꯦ ꯏꯌꯥꯝꯕ ए फॉरिजुद्दीन फवाक साउदगी अनाबगी मिंग सी कई कोगे ꯃꯀꯛ ꯔꯤꯌꯥꯖꯨddin मकरी हना सागा हुजि लेमिनरिब्रा ꯑꯩ ꯏꯁꯥꯒ ꯂꯩꯃꯤꯟꯅꯩ ꯑꯩꯒꯤ ꯏꯄꯥꯅꯦ ओ हुजि हुजि डॉक्टर गी स्टेटमेंट अदुगा हुजि हुजि प्रोसेस तौदोसी कमाइना नो अदुगी लाइफ सिदा अमतंग हाइबियो ꯗꯣꯛꯇꯔꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯦꯗꯃꯤꯁꯟ ꯇꯧꯕꯒꯤꯅꯦꯅ ꯄꯨꯁꯜꯂꯨꯕꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯂꯪꯁ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯪꯁ ꯑꯍꯨꯝꯗꯣ ꯐꯨꯟꯈꯤꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯗꯥꯏꯔꯦꯛ ꯍꯥꯔꯠ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯄꯥꯁ ꯇꯧꯒꯗꯣꯏꯅꯦꯕ ꯕꯥꯏꯄꯥꯁ ꯇꯧꯕꯗꯨꯗ ꯉꯁꯥꯏꯒꯤ ꯏꯗꯣ ꯈꯔ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏ ꯒꯨꯋꯥꯍꯥꯇꯤꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯗꯕꯅꯤꯅ ꯏꯗꯨ ꯗꯣꯅꯦꯠ ꯇꯧꯕ ꯉꯝꯃꯣꯏꯅ ꯂꯣꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯅ तागीद्रे ꯑꯩꯈꯣꯏ साउंड ओ तारे तारे ꯏꯗꯣ ꯗꯣꯅꯦꯠ ꯇꯧꯕ ꯉꯝꯃꯣꯏꯅ ꯃꯣꯏ ꯂꯣꯀꯦꯜꯒꯤ ꯃꯤ ꯅꯠꯇꯕꯅꯤꯅꯀꯣ ꯏꯗꯣ ꯗꯣꯅꯦꯠ ꯇꯧꯕ ꯉꯝꯃꯣꯏꯅ ꯍꯥꯏꯔꯛꯄ
ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯅꯠꯇꯅꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏꯗꯕ ꯃꯣꯏ ꯎꯝ ꯃꯐꯝꯁꯤꯒꯤ ꯃꯤꯅꯗꯤ ꯏꯗꯨ ꯗꯣꯅꯦꯠ ꯇꯧꯕ ꯉꯝꯃꯣꯏꯅ ꯍꯥꯏꯔꯒ ꯑꯣ ꯍꯧꯖꯤꯛ ꯕ꯭ꯂꯠ ꯌꯨꯅꯤꯠꯁꯦ ꯃꯔꯤꯅꯦꯕ ꯑꯥꯎ ꯃꯔꯤ ꯑꯣꯏꯒꯗꯕ ꯃꯔꯤ ꯑꯣꯀꯦ ꯑꯅꯥꯕꯗꯤ ꯃꯥꯒꯤꯁꯤ ꯀꯩ ꯑꯣꯏꯅ ꯍꯥꯔꯠꯀꯤꯔ ꯇꯧꯗꯧꯔꯤꯁꯦ ꯍꯥꯞꯀꯤꯗꯤ ꯍꯥꯏꯐꯦꯠ ꯇꯧꯋꯦ ꯄꯨꯊꯣꯛꯄꯤꯌꯨ ꯑꯅꯥꯕꯁꯤ ꯃꯐꯝ ꯑꯍꯨꯝ ꯃꯔꯤ ꯊꯣꯛꯄ ꯑꯣꯏꯕ ꯑꯗꯨꯒꯤꯗꯣ ꯑꯍꯥꯟꯕ ꯃꯦꯟ ꯑꯣꯏꯕꯁꯤ ꯑꯍꯥꯟꯕꯗ ꯃꯦꯟ ꯑꯣꯏꯅ ꯈꯨꯠ ꯊꯥꯗꯣꯏꯁꯤꯅ ꯀꯔꯤꯅꯦꯕ ꯍꯥꯔꯠꯀꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯣꯀꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯐ꯭ꯔꯦꯟꯁꯤꯡ ꯑꯃꯗꯤ ꯐꯣꯂꯣꯋꯔ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯔꯨꯞ ꯃꯄꯤꯖ ꯂꯥꯏꯐ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯀꯣ ꯂꯥꯏꯐꯁꯤꯗꯁꯨ ꯀꯣ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯥꯎ ꯐꯥꯎꯅꯅꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯨꯍꯥꯇꯤꯗ ꯃꯍꯥꯛꯀꯤꯁꯦ ꯑꯅꯥꯕ ꯂꯥꯏꯌꯦꯡꯕꯒꯤꯗꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯕ꯭ꯂꯠ ꯌꯨꯅꯤꯠ ꯃꯔꯤ ꯗꯣꯛꯇꯔꯅ ꯔꯦꯗꯤ ꯇꯧ ꯍꯥꯏꯕꯅꯤ ꯑꯗꯣ ꯔꯦꯗꯤ ꯇꯧ ꯍꯥꯏꯕꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯅꯥꯕꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏꯗꯧꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯒꯨꯍꯥꯇꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯏꯁꯥ ꯏꯁꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯏ ꯄꯤꯊꯣꯛꯄꯁꯤ ꯍꯛꯆꯥꯡꯗꯁꯨ ꯀꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯂꯥꯏꯐꯁꯨ ꯄꯨꯟꯁꯤ ꯀꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯩ ꯑꯃꯨꯛꯀꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨ ꯅꯁꯥꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯣ ꯍꯥꯏꯔꯛꯑꯒꯦ ꯑꯩ ꯃꯣꯕꯥꯏꯜ ꯅꯝꯕꯔ 6009384656 ꯑꯩ ꯁꯤꯛꯁ ꯗꯕꯜ ꯏꯔꯒꯁꯨ ꯖꯤꯔꯣ ꯊꯝꯃꯒꯦ ꯅꯥꯏꯟ ꯊ꯭ꯔꯤ ꯁꯤꯛꯁ ꯗꯕꯜ ꯖꯤꯔꯣ ꯅꯥꯏꯟ ꯊ꯭ꯔꯤ 84 ꯑꯩꯠ ꯐꯣꯔ 656 656 ꯎꯝ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯤ ꯃꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯃꯨꯡꯗꯁꯨ ꯊꯣꯛꯂꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯤ ꯏꯃꯨꯡꯗꯁꯨ ꯊꯣꯛꯂꯛꯄ ꯌꯥꯏ ꯃꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯉꯝ ꯑꯉꯝ ꯃꯇꯦꯡ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯄꯥꯡꯃꯤꯟꯅꯁꯤ ꯃꯁꯤ ꯍꯦꯛꯇ ꯂꯩꯒꯦꯕ ꯐꯪꯗꯕ ꯑꯗꯒꯤ ꯖꯣꯟꯒꯦꯕ ꯍꯦꯛꯇ ꯀꯩꯗꯧꯗꯕ ꯄꯣꯠꯅꯤꯀꯣ ꯃꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯎꯝ ꯑꯩꯈꯣꯏꯒꯤ ꯏ ꯕꯣꯇꯜ ꯌꯨꯅꯤꯠ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏ ꯗ꯭ꯔꯣꯞ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯂꯥꯏꯐ ꯑꯃꯒꯤ ꯀꯟꯒꯗꯕ ꯑꯣꯏꯔꯗꯤ ꯃꯁꯤ ꯀꯠꯊꯣꯛꯄꯁꯤꯁꯨ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯛꯑꯒꯁꯨ ꯑꯩꯒꯤꯁꯨ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯂꯥꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤꯅ ꯑꯩ ꯊꯝꯖꯒꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯏꯃꯥꯔꯖꯦꯟꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤ ꯂꯩꯕꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯂꯥꯏꯐ ꯑꯁꯤ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯃꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯩꯒꯨꯝꯕ ꯌꯦꯡꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯕ꯭ꯂꯠ ꯌꯨꯅꯤꯠ ꯃꯔꯤ ꯑꯁꯤ ꯄꯥꯡꯕꯗ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯄꯥꯉꯜ ꯄ꯭ꯔꯖꯥ ꯑꯗ ꯂꯩ ꯄꯥꯉꯜ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯄꯥꯉꯜ ꯄ꯭ꯔꯖꯥꯁꯤꯡ ꯀꯩꯒꯨꯝꯕ ꯑꯅꯛꯄꯗ ꯂꯩꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯁꯥꯝꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯑꯩ ꯑꯃꯨꯛꯇꯪ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯀꯦꯞꯁꯟꯗꯁꯨ ꯍꯣꯔꯦꯟ ꯏꯖꯔꯛꯀꯦ ꯃꯗꯨꯗ ꯄꯥꯎ ꯐꯥꯎꯔꯒ ꯑꯝꯇꯪ ꯍꯦꯜꯞ ꯇꯧꯕꯤꯌꯨꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯉꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯎꯝꯄꯤꯌꯣꯗꯁꯨ ꯑꯩ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯖꯒꯦ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯗꯤ ꯀꯁꯥꯔꯗꯒꯤ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯗꯤ ꯏꯟꯁꯥꯜꯂꯥ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯥꯔꯤꯕ ꯏꯃꯨꯡꯅ ꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦ ꯑꯗꯨꯁꯨ ꯑꯩ ꯀꯣꯟꯇꯦꯛ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯩꯒꯨꯝꯕ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯤꯕꯨ ꯊꯦꯡꯅꯔꯒꯗꯤ ꯑꯃꯨꯛꯇꯪ ꯃꯁꯤ ꯍꯦꯜꯞ ꯇꯧꯕꯤꯌꯣꯅ ꯑꯩ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯂꯥꯏꯚ ꯑꯩ ꯂꯥꯏꯚꯀꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤꯀꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡꯁꯨ ꯍꯥꯏꯕꯤꯌꯨ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯔꯥꯌꯟ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕ ꯅꯔꯥꯏꯜ ꯅꯔꯥꯌꯟ ꯍꯣꯁꯄꯤꯇꯥꯜ ꯑꯦꯗ꯭ꯔꯦꯁꯇꯨꯁꯨ ꯍꯥꯏꯕꯤꯌꯨ ꯅꯔꯥꯏꯜ ꯍꯣꯁꯄꯤꯇꯥꯜ ꯃꯈꯥꯁꯤ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯑꯦꯗ꯭ꯔꯦꯁꯇꯨꯅꯤꯀꯣ ꯅꯔꯥꯏꯜ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯔꯥꯏ ꯑꯩꯗꯤ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯅꯔꯥꯌꯟ नारायण हॉस्पिटल अमीनगांव गुवाहाटी ꯑꯃꯤꯟꯒꯥꯎ ꯒꯨꯋꯥꯍꯥꯇꯤ ꯅꯔꯥꯏꯜ ꯍꯣꯁꯄꯤꯇꯥꯜ ꯗꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯣꯏ ꯂꯩꯔꯤꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎ ꯃꯥꯜꯂꯦ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯤꯁꯤ नारायण ꯕ꯭ꯂꯠ हॉस्पिटल ꯒ꯭ꯔꯨꯞꯁꯨ ꯍꯥꯏꯕꯤꯌꯨ ꯕ꯭ꯂꯠ ꯒ꯭ꯔꯨꯞꯁꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯤ ꯕ꯭ꯂꯠ ꯒ꯭ꯔꯨꯞꯁꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯤ ꯑꯦ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯑꯦ ꯅꯦꯒꯦꯇꯤꯞꯅꯤ ꯕ꯭ꯂꯠ ꯒ꯭ꯔꯨꯞꯁꯤ ꯑꯦ ꯅꯦꯒꯦꯇꯤꯞ ꯌꯥꯝꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯐꯝꯗꯅꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯂꯩꯔꯒ ꯁ꯭ꯋꯥꯏꯗ ꯏꯝꯐꯥꯜꯗ ꯀꯩꯗ ꯂꯩꯔꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯑꯗꯣ
ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯃꯁꯦꯟ ꯅꯠꯇ꯭ꯔꯒꯗꯤ ꯊꯣꯏꯅ ꯊꯣꯏꯗꯣꯛꯅ ꯐꯪꯉꯣꯏ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯃꯨꯛꯇꯪ ꯃꯁꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯑꯅꯥꯕꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯗꯨꯋꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕ ꯃꯔꯨ ꯑꯣꯏꯔꯤꯕ ꯕ꯭ꯂꯗ ꯌꯨꯅꯤꯠ ꯃꯔꯤꯁꯦ ꯑꯩꯈꯣꯏ ꯈꯔ ꯈꯔ ꯄꯤꯅꯔꯒ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯍꯟꯁꯦꯅ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯐꯀꯤ ꯈꯨꯊꯥꯡꯗ ꯍꯥꯏꯖꯔꯤꯀꯣ ꯃꯌꯥꯝ inshallah. ꯕ꯭ꯂꯗ ꯒ꯭ꯔꯨꯞꯇꯨ ꯑꯦ ꯄꯣꯖꯤꯇꯤꯚꯅꯤ A negative. ꯑꯦ ꯅꯦꯒꯦꯇꯤꯚ ꯑꯃꯅ ꯀꯃꯦꯟꯗ ꯄꯣꯖꯤꯇꯤꯚꯅꯦꯅ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯏꯔꯛꯈ꯭ꯔꯦ Not A negative. ꯎꯝ. ꯃꯌꯥꯝ ꯂꯥꯏꯚꯁꯤ ꯌꯦꯡꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯀꯩꯗꯧꯕꯤꯔꯣ ꯗꯨꯋꯥꯁꯨ ꯌꯥꯎꯕꯤꯔꯣ ꯑꯗꯨꯒ ꯍꯝꯕꯜ ꯑꯣꯏꯅ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯜꯂꯒ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯚꯁꯤ ꯊꯦꯡꯅꯕꯤꯔꯕ ꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯤꯖꯈ꯭ꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯂꯥꯏꯟ ꯇꯧꯕꯤꯔꯒ ꯍꯦꯜꯞ ꯑꯁꯤ ꯇꯧꯕꯤꯌꯨ ꯑꯦꯟꯗ ꯑꯩ ꯀꯣꯟꯇꯦꯛꯇ ꯀꯩꯗꯁꯨ ꯀꯦꯞꯁꯟꯗꯁꯨ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃꯗꯤ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯆꯞ ꯆꯥꯕꯤ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡꯗꯨꯁꯨ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯞꯆꯔꯝꯒꯦ ꯀꯥꯏꯟꯂꯤ ꯁꯤꯒꯤꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯔꯠ ꯑꯩꯁꯤꯗꯤ ꯌꯥꯝꯅ ꯃꯦꯟ ꯑꯣꯏꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯃꯨꯛꯇꯪ ꯁꯂꯥꯝꯒ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯤꯀꯣ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕ ꯑꯣꯏꯔꯦ ꯐꯣꯟ ꯇꯧꯁꯜꯂꯒ ꯑꯝꯇꯪ ꯃꯁꯤ ꯍꯦꯜꯞꯁꯤ ꯇꯧꯁꯟꯕꯤꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯒꯨꯋꯥꯍꯥꯇꯤꯗ ꯌꯦꯡꯍꯧꯗ꯭ꯔꯦ ꯏꯚꯟ ꯍꯥꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯌꯦꯡꯉꯒꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯃꯤ ꯂꯩꯈꯤꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯐꯣꯟ ꯐꯥꯎꯅꯕꯤꯀꯣ USA ꯄ꯭ꯂꯁ ꯑꯩꯒꯤꯗꯤ ꯑꯗꯨꯕꯨ ꯑꯩ ꯀꯣꯟꯇꯦꯛ ꯇꯧꯖꯔꯛꯀꯦ ꯑꯃ ꯀꯣꯟꯇꯦꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏꯔꯤ ꯁꯤꯜꯃꯠꯅ ꯁꯤꯜꯃꯠ ꯊꯦꯡꯀ꯭ꯌꯨ ꯑꯃꯨꯛꯇꯪ ꯁꯤꯜꯃꯠ ꯈꯥꯟꯅ ꯀꯣꯟꯇꯦꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏꯔꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯇꯪ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯒ ꯑꯋꯥꯕꯁꯤꯕꯨ ꯀꯣꯛꯍꯟꯕꯗ ꯃꯇꯦꯡ ꯇꯧꯕꯤꯌꯣꯅ ꯑꯩ ꯊꯝꯖꯒꯦꯀꯣ ꯑꯦꯅꯤ ꯒ꯭ꯔꯨꯞ ꯌꯥꯗꯕ꯭ꯔꯣ ꯑꯦꯅꯤ ꯑꯝꯖꯗ ꯈꯥꯟ ꯑꯦꯅꯤ ꯒ꯭ꯔꯨꯞ ꯄꯤꯕ ꯌꯥꯔꯝꯒꯅꯤ ꯌꯥꯕ ꯃꯣꯏ ꯄꯤꯕꯗꯗꯤ ꯑꯦꯅꯤ ꯒ꯭ꯔꯨꯞ ꯌꯥꯔꯝꯅꯤꯅꯦ Yeah. ꯑꯣꯀꯦ ꯑꯦꯅꯤ ꯒ꯭ꯔꯨꯞꯁꯨ ꯌꯥꯏ ꯍꯥꯏꯔꯤꯀꯣ ꯑꯦꯅꯤ ꯒ꯭ꯔꯨꯞ ꯑꯃ ꯄꯤꯕ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯑꯃ ꯑꯦꯅꯤ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ ꯑꯗꯨ ꯄꯤꯕꯗ ꯌꯥꯏ ꯍꯥꯏꯔꯤꯀꯣ ꯃꯁꯤꯃꯁꯨ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯑꯣꯏꯅꯕ ꯊꯝꯖꯔꯤ ꯂꯥꯏꯐꯁꯤ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯧ ꯌꯥꯗꯦ ꯉꯁꯤꯁꯤ ꯈꯔꯁꯨ ꯋꯥꯔꯦ ꯑꯗꯨꯅ ꯊꯕꯛ ꯈꯔ ꯀꯩꯗꯧꯕꯗꯒꯤ ꯑꯃꯒꯤ ꯀꯩꯗꯧꯕ ꯈꯔ ꯂꯥꯛꯇꯅꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯏ ꯄꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯄꯤꯒꯗꯕ ꯃꯤꯁꯤꯡꯗ ꯄꯥꯎ ꯑꯁꯤꯕꯨ ꯌꯧꯍꯟꯕꯤꯌꯨꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ